Samudragi Yamna luba ising manung asida numit nini henbasi oxygen tank natraga atopa equipment amada yaudavida hingba ngamkhibasi masigi nupa asna ahanbani. Mahaksi numituda madaw yavadagi hingauba oidawribra natraga asivana fawba nathairaga chatkhiba oidawriba zala. Prithivigi mipum khudimmakna loina khangi madudi samudra asi sum khanjiluba matamda yamna kiningai oi haibasi. Adubu masigi akiva asi mapandagidi ising manung aduda kumbam matamdana hena kiva helivani. Aikoina sum luna kumtharikai mafum adu ichik chikpa yamna akibagi masak mong oiva helakani amadi mafum aduda miyoibagi mathwai lawba ngamba jibana chingba kyasu leiramgadawribani. Aduga samudragi 80% di ngasi fawba kanamtana chatpa amadi thiziluba ngamba natri. Tasengna mafum aduda chatningba misu pakna leiva nate. Chatningdaba taragasu samudragi yamna lukraba makha asida hi macha macha jahaz achauba kaya amadi passenger pik thanna yauba aeroplane fawba mafum asida mangkribani. Aduga mafum asida mangkhibada amatta hingna halakpa yauba nate. Adubu ngasigi wari asidi masida uriba nupa asida Thokkhiba yamna angakpa THOUDOK amagi warini. Mahaksi prithivida khwaidagi daw yaba amadi yamnasu Laibk thikiba misak amani haina hainaki. Nupa asi Nigeria dagi Harrison Ozefa Oken haina khangnaba misak amani. Mahaksi tagbot macha amada chak ensang thongbagi thabak tawraga leirambani. Numit adu 26 May 2013 tagbot adu crew members 12 ga loinina Gulf of Guinea da oil tanker amagi mateng pangnaba laklamki. Maduda Harrison su yaurki. Nigeria gi samudra mapaldagi 32 km chalaga leiba mafam Gulf of Guinea asida oil tanker ama chatpa yadavida pallaga leiramki. Aduga masiguma fibam asida mateng pangbasi tagbot operator singidi routine job amani. Makoina pallaga leiba jahaz adu chingthokpa natraga ising khara thenba jagada jahaz adu chingbagi thabak tawi. Adubu numittumadi isam samban numit ama oiramde. Matam adu ayuki pung 3 makhai tarakpa aduagi matamni. Makoina tanker ma thauri tawraga chingmagi thabak hobada ngairibani. Adubu tanja aduda ikhang khangudana samudragi ising adu achauba wave ama laklamkhimadi maduna tagbot aduda yeshalame. Isingi wave adugi force aduna tagbot aduda yeiba matamda tagbot adu mathak makha olaga longthoklaga ising manungda lupsinkhirame. Masigi pressure asi kayamuk yamna kangi haiba matamda oil tanker ga samnariba yotki thauri adu fawba tattuna tokai targa tagbot adu ising manungda lupkhirame. Asumna matam aduda tagbot manungda yauriba crew members 12 dudi ising manung asida khudongthiba THOUDOK asina gyanmen amata tahalamde. Crew members ayamba mukhoigi cabin manungda loina famlaga leinaba matamni aduga cabin adusu loina lok toksilaga thamba matam oiramki. Gulf of Guinea gi mafum aduda pirate attack asi yamna toina thoi aduna makoina safety measures amoina cabin sing adu mangjongna lok toksilaga thamlambani. Cabin sing adu lok toksinbana Pirates sing adudagi ngakthokpadi ngamkhedabu samudragi ising adubudi ngakthokpa ngamkhide. Asumna cabin manung aduda ising su sumsum changba horkhe. Adubu Laibk phaba amana Harrison di boat adu longdragi mamangda cabin dagi tholaktuna washroom da leiringi matam oiramki. Harrison na washroom da leiringi matam aduda boat adu longlakhi amadi mahak washroom manung aduda longkhak longduna tharo maru olaga yesinduna taramki. Tauriba si karino haiba faw khangdringaida washroom adugi ventilation dagi ising adu tapna changba horki. Mahangna kanna honaduna washroom gi thong adu hangtoklamki. Thong adu hek hangtopga ising aduna chenthakiduna Harrison boat adugi atopa washroom amada amuk yorki. Aduga mafum aduda apikpa air pocket macha ama leiramki. Matam aduda boat manung asi pungmam mamlaga leiribani amadi karimata uba phangba natte. Amam marak aduda Harrison masagi makhut fawba masana uba ngamlamde. Matam aduda mahakna khanglibasi mahakse ising manungda leire amadi magi makok asina sor honba yaba air pocket macha amada lethoklaga leiri haibasani. Tanja aduda tagbot adu samudragi khwai makha yoruklamkhimadi leibak aduda thengsilaba matungda mafum adu ichik chikpa mafum ma oiraki. Tagbot adu ocean surface dagi 30 meters haibadi 100 feet muk luna ising manung aduda luplaga leiramki. Harrison asuk luba mafum asida iroibagi experience su amata leiba natte. Amadi mahak sumnagi underwear ama selaga ising manung aduda yamna ingkraba temperature aduda pungmam mamlaga ichik chikpa aduda mathanta tawpham khangdana leiramki. Mahakna khanglami madudi mahakpu matam chana rescue tawba lakpasi kaishu oithoklai maramdi pikraba air pocket adu isingna matam ama hektara khanghodra thumjilakpa yaribani.
Maram asina mahakna tapna lengduna mafam adudagi thoklaknaba honakhi. Asumna ising manung aduda tapna maraga lakpa matamda mafam ama yaurakhi amadi maduda hanagidudagi khara chawkhatpa air pocket ama leramba thengnakhi. Mafam adu takbor adugi engineer gi office oiramkhi amadi mahakna mafam aduda leirage haina khalami. Mafam aduda chanabasu amata leiramde amadi thaknabasu amata leiramde. Samudragi ising adusu thakpa yava natte. Aduga sor honaba oxygen su sumnagi air pocket macha aduda leiba oxygen adu khaktani. Air pocket adu sumnagi 1.2 meters wangba mafam niduna mafam aduda Harrison bu kayam kuina hingba ngamgadori basano. Mafam asidasu Harrison hingbagi chance asi asuki matik nemi haiba yai. Asumna Harrison na tokphom khangdana leiringai matam aduda mapanda makhol ama tarkhi. Tariba makhol adu sarki makhol oiramkhi madi maduna kariguma ama chabagi makhol taramkhi. Harrison karisu ubudi phanglamde adubu mahakna khanglami madudi sark aduna mahaki marupsing adu thengnakre habsi khanglami. Harrison tumina siba ngairaga leibagi mahutta wakhalda kari tawba yai haina khanba horkhi. Mahakna amamba aduda makhona sumsum maraga yengba matamda cocaine khara thengnakhi amadi madu thaklaga dehydration tawbadagi ngakthokpadi ngamkhi. Ngayak leraga mahakna floating mattress amasu thengnakhi amadi maduda kakhalaga magi thabak adu ising lufandavida thamlamkhi. Khitang kuina ising manungda masadu luplaga leiragadi mahak hypothermia narakadoribani. Condition asida mahakki hakchangdagi body heat asi yamna thuna hantakiduna mahak sikhiba faw yaribani. Dehydration amadi hypothermia dagidi mahak uchinna china ngakthokpa ngamkhi adubu mahakna upai amata leikidaba ama hairagadi oxygen watpa asni. Air pocket adudagi oxygen adusu lepa leitana sumsum hantaraklibani. Asuk pikraba air pocket asida leiriba oxygen asi estimate amagi matung ina phongdokhibada Miyoi ba amana sor honba matamda sumnagi 60 hours khaktamak chatkani haina phongdokhi. Harrison Samudragi 30 meters luba mafam aduda takbot adugi apikpa ka macha amada leiba air pocket macha amada hinglaga yamna wana leiramkhi. Asumna numinini henjilakle amadi hanadagi limited oiraga leirakpa oxygen adusu loikhigadoba sumnagi pung khara khaktama ngaisilaklabani. Harrison mafam aduda masana siba ngairaga leibaga chap manarabani. Asumna yamna wana numinini hena hinglaklaba matungda oxygen loigadoba sumnagi pung ani mukta ngairaba matamda Harrison na kariguma makhol ama tarakhi. Harrison na mapandagi tok thilakpagi makhol ama taramkhi. Makhol adu takbot adudu yaukiba miyoi sing adubu thiba lakiba rescue team amana thilakpa makhol oiramkhi. Makhoisu numinini helabasigi matungda THOUDOK aduda hingba mi yaurumgani habsi thajaramde amadi makhoina laklibadasu asiba migi hakchang adu lowba lakibani. Engineer gi ka Harrison leiriba adugi makhadagi isingi manungda mangal ama Harrison uramkhi. Sumna mahakki manakta rescue diver ama lakpa adu uba matamda Harrison mahakpu kanbidore khanduna yamna haraujaki. Diver aduna kona phongdokhibada Harrison asi sigadoba sumnagi minute khara khaktama ngairaga leirambani haina phongdokhi. Harrison masadu loina choktharami amadi fazana lengba amadi mamit fawu fazana pangma ngamlamde. Asumna diver aduna yamna thuna oxygen helmet upsinbiduna oxygen level adu normal ohennaba honakhi. Dubu Harrison asi fatlauna Samudra Manungdagi kangphalda pukhalakpadi yaramde. Maramdi yamna thuna pressure sense tawba matamda heart fail oiduna sigadoribani. Asumna diving bell amagi matengna tapna Samudra Manungdagi kangphalda pukhalakhi. Kangphalda pukhalakloba fawda Harrison diving bell aduda numinini muk lehenkhi maramdi asumna tawraga pressure adu tapna ahongba lakhangadoribani. Asumna numinini gi matungda Harrison hana dongna normal oirakhi. Mahakna hek gyan tarakpaga ahanba haikiba wahai asi ai amuk hana samudragi manakta fawba chatloi haiba wahai asni. Harrison na oxygen tank amadi equipment amata yaudabida Samudra Manungda khwaidagi kuina hingba amadi amuk hingna kangphalda kakhalakibasi ahanba misak oigani haina phongdokli. Mahakki punsigi masigi numit humni muksina kawba ngamlaroidaba THOUDOK ama ohenkhi. Ngasi THOUDOK aduna maram oiraga Harrison kariguma kanda yamna toina akiba fawbagumba tawi haina phongdokli.